Phi Thongdaba Nupigi photo Thetluba doctor court Puthokhre. Sahi tararongi mamangda Nungcnaramba Nupigi Phi Thongdaba photo social media da viral oirakpagi matangda Jennimski surgeon doctor ama ngasi police na fare hairi. Doctor adugi maming Pukhrambam Kiran Singh sahi nempu apokpa pi Brajamani kawi wangkai yonglan leiraktagini hairi. Thokdok asigi matangda phangba pawnga hai doctor asiga haukiba kumja 2010 da Nungcnaramba Nupigi mahaki naminakiba Phi Thongdaba photo sing nupi sigi apokbi da pisinduna kihanki. Masida natana tha asigi taretasu nupi mayumda get da nupi asigi Phi Thongdaba photo thetchilaga fajadaba wahi wata kayasu irami hairi. Hiram adugi matangda nupi adugi imung manungna sahi asigi January gi chachat taraga tareta Nambol police da wakat adugi matung ina Nambol police na doctor adu ngarang faraga ngasi court puthoklaga makhatana police custody da remand lokthakre hairi. Loinana khangjin bada kana ba topa paw amana blood A type oiba mioi sing coronavirus ki khudong thiba heli. Blood A type oiba mioi sing asi atai atopa blood type ka changdamna duna yenglakpa matamda coronavirus ki khudong thiba hena thengai haina Chinese singna claim tawkhre. China da lairiba researcher singna mioi sing anirom henbagi blood group pattern adu yengsilakiba matamda thawong sing adu khangba ngamkhibani. Nauna coronavirus ki divorce tawraba mioi sing adu dagi preliminary ki oina study adu chathakhi. Masida blood A type ki oiba mioi sing asina coronavirus ki infection da hena khudong thiba thengnai. Loinana coronavirus paklaba blood A type ki mioi adu da laina asina hena thuna laksilakpagi changsu thengnai. Masi common blood type oiriba oga changdamna duna yengba matamda A gi oinadi khudongthiba si henba thengnai. Aduga O gi oinadi coronavirus disease ki khudongthiba si hanthai. Masina maram oiraga researcher gi team asina medics amadi government bu blood type ki khenaba adu yenglaga patient sing da layeng bagi section thorang sing lokhatna vaksu taksilli.